Mr. Maipak natraga son of Manipur hairaga miyamna thoidokna khangnaramba leikhidraba nongthongba Maipak ki mafamda ngasi Chief Minister yauna miyamna haikat laikatamduna aroiba oina ikai khumnaba utkhre leikhidraba safaba asigi mamingda open gym ama semgatlagani haina Chief Minister na lauthokre wafam asi Imphal West ki uripok Sorbon Thingel asinam leikai da pangthokiba leikhidraba Mr. Maipak ki thawa yaudraba hakchangi aroiba mathong mangamga mari leinana ikai khumnaba utpalakpada Chief Minister na Impact News ta fogdoklambani loina na safaba asina laikidaba asimak Manipur'S mangjaba amane mahakna hinglingaida nahasingda sanabagi inot piramba misakmi haina su Chief Minister nongtong Biren na Mr. Maipak ki magunbu singthaki panbayabadi laikidraba Mr. Maipak haukiba kumja Englising amaga chamapanga kuntra mangagi June tarani thoida uripok Sorbon Thingel sinam leikaida nongthongbam komil amadi nongthongbam ongbi tampak leigi machanupa oina fangkibane mahakna Manipur'S ahanba oina haukiba kumja Englising amaga chamapanga humfutarada Mr. India title laukiba bodybuilders oiribani madugi mathakta India gi mahut sinduna haukiba kumja Englising amaga chamapanga humfutara mathoida France ki Paris ta pangthokiba Mr. Universe da sarukyaduna Best Indian Style Mythological Pose title fangduna ikai khumnakiba masak naiba bodybuilder ni mahak asi hammer throw shot put amasung discuss langbada India da thoidok na maming laikiba sanaroi ni masigi sarukama oina haukiba Englising amaga chamapan ga yangkhai nipanda Delhi da pangthokiba National Games da Manipur team gi damak hammer throw da national record fauba thugai kibani loina na mahak na hinglingai da bodybuilder yauna masana kayabu chawkhatna bahotnabada achoba thaudang lawramba misakni asigumba lamda masak naiba bodybuilder asi masagi anaba amana maram oiraga matam kharagi mamangdagi sonduna lakhibani masigi tungda ngarang Rims Hospital da laikatna bangamdana laikidabani mahakna laikidabada masagi chahi Marfunipan sukre loina na mahaki loinabi machanupa taruk machanupi mari amasu kay lehauri hairi Manipur'S amadi Bharat ki youth singda piramiba adugumba health is wealth hakchang phabai se lanni hakchang phabai si pumnamangni haiba adugumgi wakhalon aduna ngasidi hauragadi lehore palagadi lehore adubo mana mangjagi base koi punamaki mangjabani aduna magi thawaina sorgi manakta inglisingna leiba oisunu oidna aigi site gi isordo khurumjari loinana hawgalagliba Manipur'S amadi Bharat ki naha punamangna sugumba mana chalamiba afaba lambi Prithivida masakta ameba Bharat masakta ameba Manipur masakta ameba aduga mioibada hakchang aise hakchang phabai se tangai phadena pirambe paujil do akoi punamuna ilga sanmina si haidana isima pel magi mamingda open gym amadi thamnana bagi akoi hana aigi site gi sports ba menga tana regi Manipur CM Indigenous Martial Art adugi khuthangda open gym amadi athubada mai mamingda khalan